Anglo Manipur War Ningsing Thoram Harau Kumai on Tokpigano, Wahan Toklena Pangtokpio Haina, Herikon Yumakai the Gitamlakle. Anglo Manipur War Ningsing Thoramasi, Harau Kumai on Tokpigano, Thoramasi, Nongi Wahan Toklena, Thoram Pangtokpio Haina, Ethno Heritage Council Herikona, Tadropo Zerolam Haidi, Zerolas and Hai, Samaga Kuntramari Suba, Anglo Manipur War, Kongzom Land Numit Asina Lapada, Imalebaki Damak, Tawaina Pontapi Kraba, Tawasing Mafamda, Herikona, Awang Batak, the Kaikom Pagaloinana, Imalibaki Damak Tawaina Pontapi, Kraba Tawasingi Taunabo, now Honana Amukan Ningsing Duna, Idecha Kudimagna, upon Bagi Pidep Amalomina Duna, Manipur Imagi Sakta Mamading Kanga, Minara Sihana Pondoke. 1891 Gi Kongzom Land Pamase, Malam the Numita, the Haina River, British Land Miga Tegna Kiva, Anglo Manipur War, the Quaidi Sauna, Sona Kiva, Land Pamamane, Matamadu the Imaleba Pukanana Sukudum Sanbe Yaro, Haiduna Matanga Sunaba, Kulaimatic Sadrabasu, Araba Taunaling Gel Potokuna, Ipai Pusing Aduna Kanbada, Lamba Laitraba, Masing Yamlaba British Land Missinga, Hanbalatana Lantena K, Mika Pondon Hinga the Visaru Miko Amatang Oirabasu, Ninkatamna, Hinglam Laga, Sikibana Hena Fai Haiba, Wakalona Sina, Makogi Tauna Aduna Nona Land Pamda, Matoika Toke, Land Pamasida Maitiba Nankrabasu, Tauna Parabai Pai Pusing Adugi Tauna Lingeladuna, Imalibaki Damak Sibaki Daba, Katopa Duna, Nasigi Haujuk Lady Mirola Sina, Imaliba Kangle Pasida, Hingduna Lady Bane, Haujuk Yellow Missing Amadi, Mitop Singi, Marakta Soba Crisis, Mang the Taduna Lady, Maramasina, Masigi Mirol, Maroina, Mahiro Sing, Naha Sing, Imalibaki Damak Tawai, Kat Kraba, Atoba Sing, Ipai Pusing Adugi Tauna Lingel, Loksinkea Adusen Bamatotai, Masigi Damak, School College, University Amadi, Lekai the Anglo Manipur War Giwahanto Kangna, Amadi, Mareba, Purub Asibunuk Sibagi Wakalonda, Yumpam Oiduna, Auramasi Pangtopio, Matamadugi, Pai Pusingna, Ireba Sigidamak Tawai Tababu, Nasundana, Taunapana Laukiba Taudan Kaya Adu, Hauzuki Mirol Nasu, Tungi Mirol Gidamak Mayek Sengna, Manipurama, Tamnabagi Damak, Mating Lena, Honaminase, Ningsing Toramasi Harau Kumayo in a Pangtorapugi Mami, Ama Haukibase, Kara Asida Tarak Libase, Kunai Asigi oin a Libak Tibane, Numit Nasi Manipurgi Puadi, Oinadi, Amamba Numit Amagumane, Maramaduna Numit Nase, Itak Irangi Oiba, Kumai Harau Sing Pangtopigo Haina, Herikona, Apple Toragle. Center na Kaurak Padagi Speaker Saitaberta Daily the Thungkre, Home Minister Amit Sang Atheng Bada Unaraba Yai Haide. Manipur Legislative Assembly Speaker Thuksom Saitaberta, Narang Central Government Kanghodana Kaurak Padagi Kodakta Commercial Flight Tonduna Daily the Thungkre. Narang Nutil Pungamataba Matam the Central Government Kaurak Padagi Daily Dama Kongsan Kiba Speaker T.A. Saitaberta. Arang Atheng Ba Ahinda Home Minister Amit Sahayana Tongan Party Lusingba Kayagasu Unaraba Yai Haina, PTN report Torakle. How February Mapanda and Birena Manipur Chief Minister ki Pham Thadu Kraba Matung Awang Nongpo ki BJP ki coordinator ki Pham Supai diba MP Sambit Patrana Imphal da Leiduna Hotel Imphal da BJP amadi NDA da yauriba tongan political party ki legislature kaya kauduna amamamta oina unaduna Manipur da khanghautana onglakkiba political ki oiba ahongba duga mari leinana wari sanakibane wari sanabadu da Manipur kanabulu sungba oina khanduna lengak semba ngamdabadagi tha adugi traumdoida India ki constitution ki Article 366 ki makada Manipur President rule thamduna ngasi phawba Governor Ajay Kumar Balana Manipur lenga ki thodang punamak paiduna lakhibane amaromda housing New Delhi da masing yamlaba MLA kaya kem tawduna leiri haina thajaba yaba pawgi source amana haidi pawasina hai ngasi khangaudana Central Government kaurakpadagi Delhi changkiba Speakers TI Saitaberta yauna hanadagi hauna Delhi da kem tawduna leiriba MLA sing Home Minister Amit Shah ka amamamta oina unaraba yai haidi Terrorist sing na Jammu and Kashmir gi Pahalgam sing the tourist sing the attack torakre foreigner ani yauna miyoi kunga taruk nongmaina kaptuna hatkre terrorist sing na hinghauba sing da Modi da tamlu so hairam le haide Narendra Modi na lebak asagi Prime Minister oirakpadagi kumja 2019 the same kiba Jammu and Kashmir Reorganization Act ki matungina state asibu Union Territory ani thokna khaibok khaidok tringai dagi hauna state asida base tawba militant group sing na amasung yumthang nariba Pakistan da base tawba terrorist organization sing na Tamthiraba mihat mipun gi thodok sing thogalakpagi makha tarakpada ngarang ikhang khangaudana Jammu and Kashmir gi Pahalgam sing da leiba tourist center amada lam koiba lakhiba miyoi sing da khangaudana akanba attack chatharakpada foreigner ani yauna leiba asigi miyoi kunga taruk nongmaina kaptuna hatkre aduga kaya amna nongmai maruna panduna sokpadagi laikana khre khangaudana chatharakiba ngarang gi attack adu nungthil pung ani makharom tarakpadagi haurakibane thodok asi Pahalgam Hill station dagi sing asigi mathaklom da kilometer mangarong kakhalaga leiba
ꯂꯩꯕ ꯕꯥꯏꯁꯥꯔꯟ ꯍꯥꯏꯅ ꯈꯪꯅꯕ ꯇꯨꯔꯤꯁ ꯁ꯭ꯄꯣꯠ ꯑꯃꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯄꯍꯜꯒꯥꯝ ꯍꯤꯜ ꯁ꯭ꯇꯦꯁꯟꯗꯒꯤ ꯃꯈꯜ ꯑꯃꯠꯇꯒꯤ ꯒꯥꯔꯤꯅ ꯆꯠꯄ ꯉꯝꯗꯦ, ꯁꯨꯝꯅꯇꯒꯤ ꯈꯣꯡꯅ ꯅꯠꯇ꯭ꯔꯒ ꯁꯒꯣꯜ ꯇꯣꯡꯂꯒ ꯆꯠꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯤꯅꯤ ꯁ꯭ꯋꯤꯠꯖꯔꯂꯦꯟꯗ ꯍꯥꯏꯔꯒꯁꯨ ꯈꯪꯅꯔꯤꯕ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯔꯕ ꯇꯨꯔꯤꯁ ꯁ꯭ꯄꯣꯠ ꯑꯁꯤꯗ ꯃꯍꯧꯁꯥꯒꯨꯝꯅ ꯂꯝ ꯀꯣꯏꯕꯁꯤꯡꯅ ꯄꯨꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯀꯗꯣꯝꯗꯒꯤ ꯂꯥꯛꯈꯤꯕꯅꯣ ꯈꯪꯍꯧꯗꯕ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯅꯨꯄꯥꯁꯤꯡꯕꯨ ꯑꯇꯝꯅꯅ ꯈꯟꯗꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯄ ꯍꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯀꯔꯅꯥꯇꯀꯥꯒꯤ ꯁꯤꯕꯃꯣꯒꯋꯥꯗꯒꯤ ꯃꯟꯖꯨꯅꯥꯊ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯂꯣꯏꯅꯕꯤ ꯄꯜꯕꯤꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯍꯥꯛꯀꯤ ꯏꯄꯨꯔꯣꯏꯕ ꯑꯃꯁꯨꯡ ꯏꯆꯥꯅꯨꯄꯥꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯩꯔꯤꯉꯩꯗ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯩꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯄꯅꯤ ꯍꯥꯏꯈꯤ꯫ ꯃꯄꯨꯔꯣꯏꯕ ꯍꯥꯠꯂꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯑꯩꯍꯥꯛꯀꯤ ꯏꯄꯨꯔꯣꯏꯕꯕꯨ ꯍꯥꯠꯂꯕꯅꯤꯅ ꯑꯩꯍꯥꯛꯄꯨꯁꯨ ꯍꯥꯠꯂꯨ ꯍꯥꯏꯔꯨꯕꯗ ꯇꯦꯔꯣꯔꯤꯁ ꯑꯃꯅ ꯑꯩꯈꯣꯏꯅ ꯅꯍꯥꯛꯄꯨ ꯍꯥꯠꯂꯣꯏ, ꯃꯣꯗꯤꯗ ꯇꯝꯂꯨꯁꯣ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯈꯤ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯄꯨꯔꯣꯏꯕ ꯌꯥꯎꯅ ꯃꯈꯣꯏ ꯑꯍꯨꯝ ꯉꯔꯥꯡ ꯇꯨꯔꯤꯁ ꯁ꯭ꯄꯣꯠ ꯑꯁꯤꯒꯤ ꯕꯣꯠ ꯍꯥꯎꯁꯇ ꯑꯍꯤꯡ ꯂꯦꯛꯂꯕ ꯃꯇꯨꯡ ꯁꯤꯀꯥꯔꯥ ꯇꯣꯡꯗꯨꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯁꯤꯗꯒꯤ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕꯒ ꯄꯟꯊꯗꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯐꯝ ꯑꯗꯨꯗ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤ, ꯏꯟꯇꯦꯂꯤꯖꯦꯟꯁ ꯕ꯭ꯌꯨꯔꯣꯒꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯃꯁꯨꯡ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯁꯔꯨꯛ ꯌꯥꯈꯤ꯫ ꯖꯝꯃꯨ ꯑꯦꯟꯗ ꯀꯥꯁꯃꯤꯔꯒꯤ ꯗꯤꯖꯤꯄꯤ ꯌꯥꯎꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅꯁꯨ ꯃꯤꯐꯝ ꯑꯗꯨꯕు ꯚꯔꯆꯨꯑꯦꯜ ꯃꯣꯗꯇ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯃꯐꯝ ꯑꯗꯨꯒꯤꯗꯃꯛ ꯖꯝꯃꯨ ꯑꯦꯟꯗ ꯀꯥꯁꯃꯤꯔꯒꯤ ꯂꯦꯐꯇꯤꯅꯦꯟꯠ ꯖꯦꯅꯔꯦꯜ ꯃꯅꯣꯖ ꯁꯤꯟꯍꯥꯒ ꯂꯣꯏꯅꯅ ꯆꯪꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯥꯡꯄꯣꯛꯄꯤꯒꯤ SP ꯑꯁꯦꯡꯕ ꯃꯊꯧ ꯇꯧꯕꯒꯤ ꯃꯃꯤ ꯇꯥꯔꯛꯂꯤ ꯍꯥꯏꯅ ꯉꯥꯡꯅꯔꯛꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯆꯠꯊꯔꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯕ ꯏꯔꯥꯡ ꯑꯁꯤꯗ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯔꯗ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯃꯊꯧ ꯇꯧꯗꯅ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯉꯥꯡꯅꯔꯝꯕ ꯑꯗꯨ ꯉꯁꯤꯗꯤ ꯀꯥꯡꯄꯣꯛꯄꯤꯒꯤ SP ꯑꯁꯦꯡꯕ ꯃꯊꯧ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯉꯥꯡꯅꯔꯛꯂꯦ꯫ ꯀꯥꯡꯄꯣꯛꯄꯤꯒꯤ SPꯅ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃꯗ ꯀꯨꯀꯤ ꯏꯟ ꯄꯤꯁ ꯁꯥꯎꯊ ꯋꯦꯁ ꯁꯗꯔ ꯍꯤꯜꯁꯀꯤ ꯃꯈꯥꯗ ꯀꯥꯡꯆꯨꯞ ꯑꯦꯔꯤꯌꯥ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯦꯟꯗ ꯗꯦꯚꯂꯞꯃꯦꯟꯠ ꯀꯃꯤꯇꯤꯅ ꯁꯤꯟꯕ ꯃꯤꯇꯤꯡꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ MR ꯑꯃꯁꯨꯡ IRBꯅꯆꯤꯡꯕꯁꯤꯡ ꯑꯃꯠꯇ ꯌꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯄꯤꯈ꯭ꯔꯦ꯫ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯨꯀꯤ ꯏꯟ ꯄꯤꯁ ꯁꯥꯎꯊ ꯋꯦꯁ ꯁꯗꯔ ꯍꯤꯜꯁꯀꯤ ꯃꯈꯥꯗ ꯂꯩꯕ APBCꯅ ꯀꯥꯡꯆꯨꯞ ꯑꯦꯔꯤꯌꯥꯒꯤ ꯄꯣꯂꯦꯟ ꯚꯤꯂꯦꯖꯇ ꯊꯥ ꯑꯁꯤꯒꯤ 30ꯗ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯐꯝꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯄꯨꯂꯤꯁꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ MR, IRBꯅꯆꯤꯡꯕ ꯃꯤꯐꯝ ꯑꯗꯨꯗ ꯌꯥꯎꯕ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯤꯐꯝ ꯑꯗꯨꯗ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯦꯝꯄ꯭ꯂꯣꯌꯤ ꯑꯃꯅ ꯌꯥꯎꯔꯝꯕ ꯊꯣꯛꯂꯕꯗꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯩꯉꯥꯛꯅ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯈꯤ꯫ ꯂꯥꯡꯒꯣꯜ ꯂꯃꯅꯥꯏ ꯈꯨꯟꯖꯥꯁꯤꯡꯒ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯅ ꯁꯦꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯅꯨꯄꯤ ꯆꯦꯟꯕꯒꯤ ꯊꯧꯗꯣꯛ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯂꯨꯄꯥ ꯂꯥꯈ 5ꯒꯤ ꯗꯤꯃꯥꯟ ꯇꯧꯔꯝꯕꯒꯤ ꯃꯔꯥꯜꯗ ꯃꯤꯑꯣꯏ ꯈꯔ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯕꯗꯒꯤ ꯑꯥꯔꯃꯔ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤ ꯃꯦꯝꯕꯔ 3 ꯄꯨꯂꯤꯁꯅ ꯐꯥꯖꯤꯟꯈꯤꯕ ꯑꯁꯤꯒ ꯂꯥꯡꯒꯣꯜ ꯂꯩꯃꯅꯥꯏꯒꯤ ꯈꯨꯟꯖꯥ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯅ ꯂꯃꯅꯥꯏ ꯑꯄꯨꯟꯕ ꯅꯨꯄꯤ ꯂꯨꯞꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ RK ꯃꯦꯃꯤꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯃꯐꯝꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯑꯁꯤꯒꯨꯝꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯇꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯃꯐꯝꯁꯤꯗ CSO ꯑꯃꯗꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯑꯣꯐꯤꯁ ꯍꯥꯡꯖꯤꯜꯂꯛꯄ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯊꯧꯔꯝ ꯇꯧꯁꯤꯜꯂꯛꯄ ꯌꯥꯅꯤꯡꯗꯦ꯫ ꯇꯉꯥꯏ ꯐꯗꯕ ꯂꯩꯔꯕꯗꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯀ꯭ꯂꯕ, ꯑꯣꯔꯒꯅꯥꯏꯖꯦꯁꯟ, ꯂꯩꯀꯥꯏꯒꯤ ꯁꯤꯡꯂꯨꯞ ꯑꯃꯗꯤ ꯂꯨꯞꯁꯤꯗꯒꯤ ꯑꯌꯥꯕ ꯍꯥꯟꯅ ꯂꯧꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯆꯥꯟꯗꯦꯜꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯂꯩꯕ ꯂꯥꯏꯁꯦꯟꯁ ꯅꯣꯡꯃꯩꯁꯤꯡꯒꯤ ꯂꯥꯏꯁꯦꯟꯁꯁꯤꯡ ꯊꯥ ꯑꯁꯤꯒꯤ 15 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯚꯦꯔꯤꯐꯤꯀꯦꯁꯟꯒꯤꯗꯃꯛ ꯄꯤꯈꯠꯂꯛꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯃꯁꯥꯒꯤ ꯅꯨꯄꯤ ꯍꯥꯠꯂꯨꯕꯅꯤ ꯍꯥꯏꯕ ꯖꯦꯜ ꯌꯧꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯁꯒꯣꯜꯕꯟ ꯕꯤꯖꯣꯏ ꯒꯣꯕꯤꯟꯗ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯂꯩꯕ RK ꯂꯛꯈꯤꯕꯥꯏ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯈꯤꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁꯅ ꯐꯥꯒꯠꯈꯤꯕ ꯂꯩꯈꯤꯗ꯭ꯔꯕꯤ ꯂꯛꯈꯤꯕꯥꯏꯒꯤ ꯃꯄꯨꯔꯣꯏꯕ RK ꯆꯥꯎꯕ ꯆꯍꯤ 63, ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯆꯤꯡꯂꯦꯟ ꯁꯅꯥ ꯉꯁꯤ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯃꯊꯪ ꯊꯥꯒꯤ 6 ꯐꯥꯎꯕ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯆꯤꯐ ꯖꯨꯗꯤꯁꯤꯌꯦꯜ ꯃꯦꯖꯤꯁꯇ꯭ꯔꯦꯠꯅ ꯖꯦꯜꯗ ꯊꯥꯖꯤꯟꯈ꯭ꯔꯦ꯫ RK ꯂꯛꯈꯤꯕꯥꯏ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯈꯤꯗꯕ ꯑꯗꯨ ꯃꯍꯥꯛ ꯃꯁꯥꯅ ꯇꯧꯕꯅꯤ ꯍꯥꯏꯕ ꯌꯥꯖꯔꯦ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯍꯧꯈꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ RK ꯂꯛꯈꯤꯕꯥꯏ ꯃꯍꯥꯛ ꯃꯁꯥꯒꯤ ꯌꯨꯝꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯦ ꯍꯥꯏꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯛꯈꯤꯕꯥꯏꯒꯤ ꯃꯄꯥꯝꯒꯤ ꯌꯨꯝꯗ ꯄꯥꯎ ꯄꯤꯔꯛꯈꯤꯕꯅꯤ꯫ ꯃꯦꯘꯥꯂꯌꯥꯗ KCP PWGꯒꯤ ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯐꯥꯔꯦ꯫ ꯃꯁꯥꯅ KCP PWG ꯀꯪꯂꯩꯄꯥꯛ ꯀꯝꯃ꯭ꯌꯨꯅꯤꯁꯠ ꯄꯥꯔꯇꯤ ꯄꯤꯄꯜꯁ ꯋꯥꯔ ꯒ꯭ꯔꯨꯞꯀꯤ ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤꯅꯤ ꯍꯥꯏꯖꯕ ꯅꯨꯄꯥ ꯑꯃ ꯉꯔꯥꯡ ꯃꯦꯘꯥꯂꯌꯥꯒꯤ ꯔꯤꯕꯥꯏ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯔꯤꯕꯥꯏ ꯗꯤꯁꯇ꯭ꯔꯤꯛꯀꯤ SP BS ꯔꯥꯊꯣꯔꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯑꯈꯟꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯕꯤꯍꯤꯃꯥꯠ ꯑꯦꯔꯤꯌꯥꯗ ꯍꯧꯈꯤꯕ ꯑꯍꯤꯡ ꯀꯥꯎꯟꯇꯔ ꯏꯟꯁꯔꯖꯦꯟꯁꯤ ꯑꯣꯄꯔꯦꯁꯟ ꯑꯃ ꯆꯠꯊꯈꯤ꯫ ꯃꯗꯨꯗ ꯈꯨꯟꯗꯥꯡꯕꯝ ꯍꯦꯔꯣꯖꯤꯟ ꯃꯩꯇꯩ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯑꯁꯥꯟꯕ ꯌꯨꯝ ꯑꯃꯗꯒꯤ ꯐꯥꯕ ꯉꯝꯈꯤ꯫ ꯃꯍꯥꯛ KCP PWGꯒꯤ ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤꯅꯤ ꯍꯥꯏꯅ ꯃꯁꯛ ꯇꯥꯛꯆꯩ꯫ ꯃꯉꯣꯟꯗꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ 2 ꯑꯃꯁꯨꯡ ꯑꯇꯩ ꯆꯦ ꯆꯥꯡ ꯀꯌꯥ ꯐꯥꯒꯠꯄ ꯉꯝꯈꯤ ꯍꯥꯏꯔꯤ꯫ ꯍꯨꯔꯥꯟꯈꯤꯕ ꯒꯥꯔꯤ 15 ꯐꯪꯂꯦ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯊꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯍꯨꯔꯥꯟꯈꯤꯕ ꯑꯃꯁꯨꯡ ꯂꯥꯛꯈꯤꯕ ꯒꯥꯔꯤ 15 ꯉꯔꯥꯡ ꯄꯨꯂꯤꯁꯅ ꯆꯠꯊꯕ ꯑꯈꯟꯅꯕ ꯗ꯭ꯔꯥꯏꯚ ꯑꯃꯗ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯃꯃꯥꯡꯗꯁꯨ ꯄꯨꯂꯤꯁꯅ ꯆꯠꯊꯈꯤꯕ ꯗ꯭ꯔꯥꯏꯚꯁꯤꯡꯗ ꯍꯨꯔꯥꯟꯈꯤꯕ ꯑꯃꯁꯨꯡ ꯂꯥꯛꯈꯤꯕ
ꯂꯩꯈ꯭ꯔꯕ ꯒꯥꯔꯤ ꯃꯆꯥ ꯑꯃꯗꯤ ꯑꯆꯧꯕꯁꯤꯡ ꯐꯥꯒꯠꯄ ꯂꯩꯈ꯭ꯔꯕꯅꯤ ꯑꯃꯔꯣꯝꯗ ꯒꯥꯔꯤꯒꯤ ꯃꯤꯡꯁꯦꯜꯗ ꯅꯞꯄ ꯇꯤꯟꯇꯦꯗ ꯒ꯭ꯂꯥꯁꯁꯤꯡ ꯂꯧꯊꯣꯛꯄꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯗ꯭ꯔꯥꯏꯕꯇ ꯉꯔꯥꯡ ꯄꯨꯟꯅ ꯒꯥꯔꯤ 58ꯗ ꯅꯞꯂꯝꯕ ꯇꯤꯟꯇꯦꯗ ꯒ꯭ꯂꯥꯁꯁꯤꯡ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯊꯕꯛ ꯑꯁꯤ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯈꯟꯅꯕ ꯗ꯭ꯔꯥꯏꯕ ꯑꯣꯏꯅ ꯆꯠꯊꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯁꯤꯖꯤꯟꯅꯔꯤꯕ ꯒꯥꯔꯤꯁꯤꯡꯒꯤ ꯍꯣꯔꯟꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯟ ꯃ꯭ꯌꯨꯖꯤꯀꯦꯜ ꯏꯟꯁꯇ꯭ꯔꯨꯃꯦꯟꯠꯁꯤꯡꯒꯤ ꯃꯈꯣꯜꯗꯒꯤ ꯁꯦꯝꯗꯣꯛꯄ ꯃꯈꯣꯜꯅ ꯒꯥꯔꯤꯒꯤ ꯍꯣꯔꯟ ꯑꯣꯏꯍꯟꯅꯕ ꯑꯅꯧꯕ ꯂꯣ ꯁꯦꯝꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯔꯣꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯦꯟड ꯍꯥꯏꯋꯦ ꯅꯤꯇꯤꯟ ꯃꯤꯅꯤꯁꯇꯔ ꯅꯤꯇꯤꯟ ꯒꯗꯀꯔꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔꯗ ꯆꯠꯊꯕ ꯑꯣꯄꯔꯦꯁꯟꯗ ꯀꯣꯕ꯭ꯔꯥ ꯀꯃꯥꯟꯗꯣꯁꯤꯡ ꯗꯤꯄ꯭ꯂꯣꯏ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯁꯦꯟꯇ꯭ꯔꯦꯜ ꯔꯤꯖꯔꯚ ꯄꯨꯂꯤꯁ ꯐꯣꯔꯁ CRPFꯅ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔꯗ ꯆꯠꯊꯕ ꯀꯥꯎꯟꯇꯔ ꯏꯟꯁꯔꯖꯦꯟꯁꯤ ꯑꯣꯄꯔꯦꯁꯟꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯐꯣꯔꯁ ꯑꯁꯤꯒꯤ ꯏꯂꯥꯏꯠ ꯀꯣꯕ꯭ꯔꯥ ꯀꯃꯥꯟꯗꯣꯁꯤꯡ ꯗꯤꯄ꯭ꯂꯣꯏ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎꯅ ꯐꯣꯡꯗꯣꯔꯛꯂꯤ ꯀꯣꯕ꯭ꯔꯥ ꯀꯃꯥꯟꯗꯣꯁꯤꯡ ꯑꯁꯤ ꯑꯁꯨꯛꯄ ꯎꯃꯪꯗ ꯆꯠꯊꯕ ꯒꯣꯔꯤꯂꯥ ꯋꯥꯔꯐꯤꯌꯔꯗ ꯍꯩꯁꯤꯡꯂꯕ ꯁꯔꯖꯤꯀꯦꯜ ꯀꯥꯎꯟꯇꯔ ꯏꯟꯁꯔꯖꯦꯟꯁꯤ ꯑꯣꯄꯔꯦꯁꯟꯗ ꯇ꯭ꯔꯦꯟ ꯇꯧꯔꯕ ꯀꯃꯥꯟꯗꯣꯁꯤꯡꯅꯤ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔꯒꯤ ꯑꯁꯨꯛꯄ ꯎꯃꯪꯗ ꯃꯃꯥꯡ ꯆꯍꯤꯗꯒꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯊꯧꯑꯣꯡꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤ ꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯀꯣꯕ꯭ꯔꯥ ꯀꯃꯥꯟꯗꯣꯁꯤꯡ ꯑꯁꯤ ꯄꯨꯁꯤꯜꯂꯛꯄꯅꯤ ꯍꯥꯏꯔꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯥꯁꯤꯑꯣ ꯁꯤꯇꯤ ꯃꯤꯂꯤꯇꯔꯤ ꯍꯨꯟꯇꯥꯒꯤ ꯂꯩꯉꯥꯛꯇ ꯁꯤꯟꯅꯈ꯭ꯔꯦ ꯍꯨꯟꯇꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯂꯥꯁꯤꯑꯣ ꯁꯤꯇꯤꯗ ꯆꯪꯁꯤꯟꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯃ꯭ꯌꯥꯟꯃꯥꯔ ꯅꯦꯁꯅꯦꯜ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯦꯂꯥꯏꯟꯁ ꯑꯥꯔꯃꯤ MNDAꯅ ꯃꯃꯥꯡ ꯆꯍꯤꯒꯤ ꯑꯣꯒꯁꯇ ꯈꯨꯗꯨꯝ ꯆꯟꯁꯤꯟꯈ꯭ꯔꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯥꯁꯤꯑꯣ ꯁꯤꯇꯤ ꯕꯩꯖꯤꯡ ꯕ꯭ꯔꯣꯀꯔ ꯗꯤꯜꯒꯤ ꯃꯈꯥꯗ ꯑꯃꯨꯛ ꯍꯟꯅ ꯃꯤꯂꯤꯇꯔꯤ ꯍꯨꯟꯇꯥ ꯂꯩꯉꯥꯛꯇ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯂꯥꯁꯤꯑꯣ ꯁꯤꯇꯤ ꯑꯁꯤ ꯆꯥꯏꯅꯥꯒ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕꯗ ꯃꯔꯨꯑꯣꯏꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯃ꯭ꯌꯥꯟꯃꯥꯔ ꯍꯨꯟꯇꯥꯒꯤ ꯅꯣꯔꯗꯔꯟ ꯀꯃꯥꯟ ꯑꯣꯏꯔꯤꯕ ꯂꯥꯁꯤꯑꯣ ꯁꯤꯇꯤꯕꯨ ꯔꯦꯕꯦꯜ ꯒ꯭ꯔꯨꯞ ꯑꯁꯤꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯈꯤꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯍꯨꯟꯇꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯍꯟꯅꯔꯛꯈ꯭ꯔꯕꯅꯤ ꯆꯥꯏꯅꯤꯁ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔꯒꯤ ꯋꯥꯉꯥꯡꯂꯣꯏ ꯒꯨꯋꯣ ꯖꯤꯑꯣꯀꯨꯟꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯃꯗ ꯕ꯭ꯔꯗꯔꯍꯨꯗ ꯑꯦꯂꯥꯏꯟꯁꯀꯤ ꯃꯄꯥꯡ ꯑꯣꯏꯔꯤꯕ MNDAAꯅ ꯁꯤꯇꯤ ꯑꯁꯤꯕꯨ ꯃꯤꯂꯤꯇꯔꯤ ꯍꯨꯟꯇꯥ ꯂꯩꯉꯥꯛꯇ ꯅꯣꯡꯃꯩ ꯑꯃꯠꯇ ꯀꯥꯞꯅꯗꯅ ꯍꯟꯗꯣꯛꯅꯕ ꯈꯣꯡꯊꯥꯡ ꯂꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯀꯥꯎꯟꯁꯤꯜꯅ ꯂꯧꯕ ꯀ꯭ꯂꯥꯁ 12 ꯑꯦꯛꯖꯥꯝ ꯔꯤꯖꯜ ꯆꯌꯣꯜꯁꯤꯗ ꯂꯥꯎꯊꯣꯛꯂꯕ ꯌꯥꯏ ꯍꯥꯏꯔꯤ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯦꯖꯨꯀꯦꯁꯟ ꯃꯅꯤꯄꯨꯔ ꯀꯣꯁꯦꯞꯅ ꯂꯧꯕ ꯆꯍꯤ ꯑꯁꯤꯒꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯦꯛꯖꯥꯝ 2025ꯒꯤ ꯔꯤꯖꯜ ꯆꯠꯂꯤꯕ ꯆꯌꯣꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯂꯥꯎꯊꯣꯛꯂꯕ ꯌꯥꯅ ꯂꯩꯔꯦ ꯍꯥꯏꯔꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯦꯁꯇ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡꯏꯟꯅ ꯁ꯭ꯇꯦꯠ ꯑꯁꯤꯗꯒꯤ ꯃꯄꯥꯟ ꯂꯝꯗ ꯃꯍꯩ ꯇꯝꯕ ꯆꯠꯀꯗꯧꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯍꯧꯈꯤꯕ ꯆꯍꯤꯁꯤꯡꯗ ꯑꯦꯛꯖꯥꯝ ꯊꯦꯡꯅ ꯍꯥꯏꯗꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯦꯗꯃꯤꯁꯟ ꯇꯧꯕꯗ ꯊꯦꯡꯅꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯗꯨꯒꯤ ꯌꯦꯡꯂꯒ ꯀꯣꯁꯦꯞꯅ ꯑꯦꯛꯖꯥꯝ ꯔꯤꯖꯜ ꯑꯁꯤ ꯉꯟꯅ ꯍꯥꯏꯗꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯄꯅꯤ ꯍꯥꯏꯔꯤ ꯃꯁꯤꯒꯤꯗꯃꯛ ꯀꯣꯁꯦꯞꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯛꯖꯥꯝ ꯑꯁꯤꯒꯤ ꯏꯚꯥꯂꯨꯑꯦꯁꯟ ꯑꯃꯗꯤ ꯇꯦꯕꯨꯂꯦꯁꯟꯒꯤ ꯄ꯭ꯔꯣꯁꯦꯁꯁꯤꯡ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯍꯟꯗꯅ ꯁꯦꯝ ꯁꯥꯕ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯛꯂꯦ ꯂꯣꯏꯅꯅ ꯀꯣꯁꯦꯞꯅ ꯑꯦꯛꯖꯥꯝ ꯑꯁꯤꯕꯨ ꯍꯥꯏꯗꯣꯛꯅꯕ ꯈꯨꯃꯥꯡ ꯆꯥꯡꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯊꯕꯛ ꯊꯧꯔꯝ ꯑꯁꯤꯒꯤ ꯌꯦꯡꯂꯒꯗꯤ ꯀꯣꯁꯦꯞꯅ ꯄꯤꯔꯤꯕ ꯑꯦꯄ꯭ꯔꯤꯜ 13ꯒꯤ ꯗꯦꯗꯂꯥꯏꯟ ꯑꯁꯤꯁꯨ ꯅꯣꯡꯃ ꯉꯟꯈꯠꯂꯒ ꯑꯦꯄ꯭ꯔꯤल 15ꯒꯤ ꯅꯨꯡꯊꯤꯜ ꯑꯦꯛꯖꯥꯝ ꯑꯁꯤ ꯍꯥꯏꯗꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯅ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ ꯄꯟꯕ ꯌꯥꯕꯗꯤ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 18ꯗꯒꯤ ꯃꯥꯔꯆ 13 ꯐꯥꯎꯕ ꯆꯤꯡꯒꯤ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔ 39 ꯑꯃꯁꯨꯡ ꯇꯝꯒꯤ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔ 63 ꯄꯨꯟꯅ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔ 112ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯦꯛꯖꯥꯝ 2025 ꯑꯁꯤꯗ ꯃꯍꯩꯔꯣꯏ 19,960ꯅ ꯁꯔꯨꯛ ꯌꯥꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯁꯥꯏꯟꯁ ꯁ꯭ꯇ꯭ꯔꯤꯝꯗ ꯃꯍꯩꯔꯣꯏ 10,992 ꯑꯥꯔꯠꯁ ꯁ꯭ꯇ꯭ꯔꯤꯝꯗ ꯃꯍꯩꯔꯣꯏ 8,792 ꯑꯃꯗꯤ ꯀꯃꯔꯁ ꯁ꯭ꯇ꯭ꯔꯤꯝꯗ ꯃꯍꯩꯔꯣꯏ 990 ꯑꯣꯏꯈꯤꯕꯅꯤ ꯂꯣꯏꯅꯅ ꯍꯧꯈꯤꯕ ꯆꯍꯤꯁꯤꯡꯒꯤ ꯑꯦꯛꯖꯥꯝꯗ ꯄ꯭ꯔꯥꯛꯇꯤꯀꯦꯜ ꯑꯦꯛꯖꯥꯝ ꯑꯁꯤ ꯊꯤꯑꯣꯔꯤ ꯑꯦꯛꯖꯥꯝ ꯂꯣꯏꯔꯕ ꯃꯇꯨꯡ ꯄꯥꯡꯊꯣꯛꯂꯝꯕ ꯑꯗꯨ ꯆꯍꯤ ꯑꯁꯤꯗꯒꯤ ꯊꯤꯑꯣꯔꯤ ꯑꯦꯛꯖꯥम ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩꯗ ꯄ꯭ꯔꯥꯛꯇꯤꯀꯦꯜꯒꯤ ꯑꯦꯛꯖꯥꯝ ꯑꯁꯤ ꯍꯥꯟꯅ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯥꯗ ꯂꯩꯕꯒ ꯏꯟꯗꯤꯌꯥꯒꯤ ꯃꯈꯥꯗ ꯂꯩꯕꯒ ꯏꯈꯦꯟ ꯈꯦꯟꯅꯕ꯭ꯔꯥ ꯍꯥꯏꯅ ꯄꯥꯟꯗꯝ ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜꯗ ꯊꯝꯂꯛꯂꯤ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯄꯥꯐꯜ ꯌꯦꯛꯄ ꯃꯅꯤꯄꯨꯔꯒꯤ ꯐꯤꯔꯥꯜꯕꯨ ꯆꯤꯡꯊꯔꯒ ꯕ꯭ꯔꯤꯇꯤꯁꯀꯤ ꯌꯨꯅꯤꯌꯟ ꯖꯛ ꯐꯤꯔꯥꯜ ꯆꯤꯡꯈꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨ ꯉꯁꯤꯗꯤ ꯆꯍꯤ 133 ꯁꯨꯔꯛꯂꯕꯅꯤ ꯃꯥꯂꯦꯝꯒꯤ ꯈꯥ ꯅꯣꯡꯄꯣꯛ ꯑꯦꯁꯤꯌꯥꯒꯤ ꯁꯔꯨꯛꯇ ꯅꯤꯡꯈꯥ ꯇꯝꯅ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅ ꯃꯤꯈꯥ ꯄꯣꯟꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯀꯥꯎꯕ ꯉꯝꯗꯅ ꯅꯤꯡꯉꯝꯗꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯄꯒꯤ ꯊꯧꯔꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯄꯒꯨꯝ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤꯁꯨ ꯑꯦꯄ꯭ꯔꯤꯜ 12 ꯑꯁꯤꯗ ꯂꯩꯄꯥꯛꯀꯤ ꯊꯥꯛꯇ ꯄꯥꯡꯊꯣꯛꯀꯗꯕꯒꯤ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯝꯂꯒꯅꯤ ꯃꯥꯏꯊꯤꯔꯒꯅꯤ ꯈꯪꯅ ꯈꯪꯅ ꯃꯥꯂꯦꯝꯗ ꯅꯨꯃꯤꯠ ꯇꯥꯗꯦ ꯍꯥꯏꯅꯔꯝꯕ ꯃꯇꯝꯗꯨꯒꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡꯒ ꯃꯔꯩꯄꯥꯛꯀꯤ ꯅꯤꯡꯈꯥ ꯇꯝꯕ ꯉꯥꯛꯅꯕꯒꯤꯗꯃꯛ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯃꯇꯝꯗꯨꯒꯤ ꯃꯩꯇꯩꯒꯤ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯏꯀꯥꯏ ꯈꯨꯝꯅꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯐꯝ ꯊꯣꯛꯏ ꯍꯥꯏꯕꯁꯤ ꯈꯟꯕꯗꯒꯤ ꯈꯣꯡꯖꯣꯝ ꯗꯦꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯅꯔꯤ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯇꯝꯕ ꯐꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯥꯗ ꯆꯍꯤ 50 ꯈꯔ ꯍꯦꯟꯅ ꯂꯩꯔꯨꯕꯒꯤ ꯃꯇꯨꯡꯗ ꯕ꯭ꯔꯤꯇꯤꯁꯅ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯆꯍꯤ ꯑꯃꯒ ꯈꯔ ꯍꯦꯟꯅ ꯅꯤꯡꯇꯝꯕ ꯃꯅꯤꯄꯨꯔ ꯑꯣꯏꯕꯒꯤ ꯃꯇꯝꯗ ꯏꯟꯗꯤꯌꯥꯒ ꯅꯝꯗꯨꯅ ꯃꯔꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯇꯧꯈꯤꯕꯗꯒꯤ ꯉꯁꯤꯗꯤ ꯏꯟꯗꯤꯌꯥꯒꯤ ꯐꯤꯕꯥꯅꯨꯡꯗ ꯂꯩꯕꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯅ ꯂꯩꯔꯤ ꯑꯁꯤꯒꯨꯝꯂꯕ ꯃꯥꯂꯦꯝꯒꯤ ꯈꯥ ꯅꯣꯡꯄꯣꯛ ꯑꯦꯁꯤꯌꯥꯗ ꯅꯤꯡꯇꯝꯕ ꯂꯩꯄꯥꯛ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯕ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯑꯣꯏꯅ ꯂꯩꯔꯕ ꯃꯇꯝ ꯑꯁꯤꯗ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2023ꯒꯤ ꯃꯦ 3ꯗꯒꯤ ꯃꯩꯇꯩꯁꯤꯡꯗ ꯂꯝꯗꯝ ꯑꯁꯤꯗ ꯅꯧꯅ ꯆꯪꯂꯛꯄ ꯀꯨꯀꯤ
ꯀꯨꯀꯤꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯇꯨꯅ ꯏꯁꯥꯒꯤ ꯏꯔꯝꯗꯝꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 60,000ꯒꯤ ꯃꯊꯛꯇ ꯂꯥꯟꯖꯦꯟꯅꯗꯨꯅ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯆꯍꯤ 2 ꯐꯥꯔꯛꯀꯗꯧꯔꯕꯅꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯃꯔꯨꯑꯣꯏꯅ ꯃꯩꯇꯩꯁꯤꯡꯅ ꯉꯁꯤꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯊꯧꯁꯤꯜꯗ ꯄꯦꯟꯅꯗꯕꯒꯤ ꯈꯣꯜꯂꯥꯎ ꯂꯥꯎꯅꯔꯛꯄꯒꯤ ꯆꯥꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯜꯂꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯩꯇꯩꯁꯤꯡꯒꯤ ꯂꯨꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯩꯇꯩꯁꯤꯡꯅ ꯊꯦꯡꯅꯒꯗꯧꯔꯤꯕ ꯂꯥꯟ ꯑꯁꯤ ꯀꯅꯥꯒꯅꯣ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯃꯨꯛ ꯂꯥꯛꯄꯒꯨꯝ ꯇꯧꯔꯛꯂꯤ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯩꯇꯩꯁꯤꯡꯕꯨ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯈꯣꯡ ꯈꯨꯠ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕꯒꯤ ꯊꯧꯑꯣꯡ ꯃꯥꯟꯕꯒꯤ ꯃꯆꯠ ꯑꯣꯏꯅ ꯂꯩꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯟꯗꯤꯌꯥꯒꯤ ꯀꯔꯝꯕ ꯑꯔꯣꯟꯕ ꯊꯧꯔꯥꯡ ꯂꯩꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯂꯥꯛꯄꯒꯤ ꯃꯔꯝꯗꯤ ꯃꯩꯇꯩꯁꯤꯡꯅ ꯃꯁꯥꯒꯤ ꯃꯔꯝꯗꯝꯗ ꯅꯤꯡꯇꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯍꯟꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯊꯝꯈꯤꯒꯗꯒꯦ ꯑꯗꯨꯒ ꯑꯔꯥꯟꯕ ꯇꯧꯕ ꯀꯨꯀꯤ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯁꯤꯡꯕꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯥꯛꯁꯤꯟꯗꯅ ꯊꯝꯈꯤꯒꯗꯒꯦ ꯍꯥꯏꯕꯔꯣꯝꯗ ꯂꯥꯛꯄꯒꯨꯝ ꯇꯧꯅꯔꯛꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔ ꯏꯟꯗꯤꯌꯥꯗ ꯇꯤꯜꯂꯨꯕꯒꯤ ꯃꯍꯩꯅꯤ ꯉꯁꯤꯒꯤ ꯃꯩꯇꯩꯁꯤꯡꯗ ꯑꯋꯥꯐꯝ ꯇꯥꯍꯜꯂꯛꯅꯕꯒꯤ ꯃꯔꯝ ꯑꯣꯏꯔꯛꯂꯤ ꯍꯥꯏꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯌꯦꯜꯍꯧꯃꯤ ꯃꯤꯌꯥꯝꯅ ꯅꯤꯡꯐꯨ ꯉꯥꯡꯅꯔꯛꯄꯒꯨꯝ ꯇꯧꯔꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯍꯧꯖꯤꯛ ꯀꯨꯀꯤꯁꯤꯡꯅ ꯃꯅꯤꯄꯨꯔꯗꯒꯤ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯇꯦꯔꯤꯇꯣꯔꯤ ꯅꯠꯇ꯭ꯔꯒ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯃꯩꯇꯩ ꯈꯛꯇꯗꯒꯤ ꯂꯝꯗꯒꯤ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧ ꯐꯨꯔꯨꯞ 15ꯒꯤ ꯂꯝꯗꯒꯤꯅꯤ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯅ ꯈꯪꯃꯤꯟꯅꯕ ꯆꯨꯝꯒꯅꯤ꯫ ꯉꯁꯤꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩꯁꯤꯡꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯄꯨꯝꯅꯃꯛꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯜꯂꯒ ꯀꯨꯀꯤꯁꯤꯡꯕꯨ ꯑꯊꯨꯕꯗ ꯂꯥꯛꯁꯤꯟꯗꯨꯅ ꯑꯄꯨꯟꯕꯒꯤ ꯈꯣꯜꯂꯥꯎ ꯂꯥꯎꯃꯤꯟꯅꯕꯒꯤ ꯃꯇꯝ ꯊꯦꯡꯊꯍꯟꯕ ꯆꯨꯝꯂꯣꯏ ꯈꯜꯂꯤ꯫ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯀꯨꯀꯤꯁꯤꯡꯅ ꯑꯔꯥꯟꯕ ꯄꯥꯝꯕꯩ ꯀꯌꯥ ꯁꯤꯖꯤꯟꯅꯔꯒ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯐꯪꯅꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯇꯛꯁꯤꯟꯕꯒꯤ ꯊꯕꯛ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯔꯤ ꯈꯪꯅ ꯏꯟꯗꯤꯌꯥꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯐꯪꯍꯜꯂꯨ ꯍꯥꯏꯕꯒꯤ ꯈꯣꯜꯂꯥꯎ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯎꯗꯕ ꯌꯥꯗ꯭ꯔꯤ꯫ ꯑꯃꯕꯨ ꯑꯣꯏꯔꯣ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥꯒꯤ ꯃꯈꯥꯗ ꯂꯩꯕꯒ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯥꯗ ꯂꯩꯕꯒ ꯏꯈꯦꯟ ꯈꯦꯟꯅꯗꯕ ꯃꯔꯝꯅ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯊꯧꯅꯥ ꯐꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯃꯔꯩꯄꯥꯛꯀꯤ ꯅꯤꯡꯈꯥ ꯇꯝꯕ ꯉꯥꯛꯅꯕꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯈꯣꯡꯖꯪꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯀꯨꯀꯤꯁꯤꯡ ꯂꯥꯛꯁꯤꯜꯂꯨ ꯍꯥꯏꯕꯒꯤ ꯈꯣꯜꯂꯥꯎ ꯂꯥꯎꯕ ꯂꯦꯞꯄ ꯌꯥꯗ꯭ꯔꯤ ꯍꯥꯏꯅ ꯊꯝꯂꯛꯂꯤ꯫